ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯊꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯗꯒꯤ ꯆꯠꯂꯛꯄ ꯃꯄꯥꯝ ꯍꯧꯖꯤꯛꯐꯥꯎ ꯆꯠꯄ ꯍꯦꯛ ꯂꯦꯞꯇꯦ꯫ ꯅꯨꯡꯇꯤ ꯃꯈꯩꯒꯤ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯂꯥꯏꯃꯣꯛ ꯈꯛ ꯆꯠꯂꯤ ꯊꯣꯏꯅꯨꯅ ꯃꯄꯥꯝ ꯆꯠꯄꯁꯤ꯫ ꯃꯄꯥꯝꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯌꯨꯝꯊꯪꯅꯕ ꯃꯅꯦꯝ ꯃꯟꯗꯣꯟꯁꯤꯡꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯤꯖ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯃꯌꯨꯝ ꯄꯥꯜꯂꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯣꯏꯅꯨ ꯍꯥꯏꯁꯤꯅ ꯀꯩꯅꯣ? ꯃꯄꯥꯝꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯂꯥꯛꯏ ꯍꯩꯋꯥꯟ꯫ ꯁꯤꯕꯨ ꯃꯅꯦꯝ ꯃꯀꯨꯅꯒ ꯉꯥꯡ-ꯆꯩ ꯇꯧꯗ ꯆꯥꯠꯂꯩꯃꯤ꯫ ꯑꯌꯤꯡꯕꯤꯅ ꯐꯠ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯈꯩ ꯃꯌꯨꯝ ꯄꯥꯜꯂꯒꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯕ ꯏꯃꯨꯡꯗ ꯄꯥꯟꯗꯣꯏꯅꯣ? ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯌꯥꯝ ꯅꯪꯕꯅꯤ, ꯑꯗꯨꯅ ꯃꯄꯥꯝꯁꯤꯗꯒꯤ ꯅꯤꯕ ꯂꯥꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯋꯥ ꯃꯌꯨꯝꯗꯨꯅꯁꯨ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯊꯣꯏꯅꯨꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯀꯩꯁꯨ ꯊꯤꯡꯂꯝꯃꯣꯏ, ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯆꯠꯄꯅꯤꯅ ꯍꯥꯏꯕ꯫ ꯑꯃꯅ ꯍꯣꯏꯅꯦ, ꯃꯥꯅ ꯄꯥꯜꯂꯤ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯪꯕꯅꯤ꯫ ꯃꯥ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯆꯠꯄꯗ ꯅꯠꯇ꯭ꯔꯣ ꯆꯥꯅꯕ ꯀꯣꯟꯅꯗꯗꯅ ꯀꯔꯤꯃꯇ ꯆꯥꯗꯕꯤ ꯍꯜꯂꯛꯄꯗꯣ? ꯁꯤꯖ ꯇꯣꯝꯕꯤꯅ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯦꯝꯃ, ꯊꯣꯏꯅꯨꯒꯤ ꯂꯨꯍꯣꯡꯕꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯂꯒ ꯀꯔꯤꯁꯨ ꯆꯥꯗꯅ ꯍꯜꯂꯛꯄ꯫ ꯑꯌꯤꯡꯕꯤꯅ ꯑꯁꯦ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯂꯣꯏ, ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯦ ꯃꯄꯥꯝꯗ ꯍꯜꯂꯛꯇꯧꯕ꯫ ꯑꯩꯈꯣꯏꯗꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯖ ꯇꯣꯝꯕꯤꯅ ꯑꯃꯨꯛꯁꯨ ꯉꯁꯥꯏꯁꯨ ꯊꯣꯏꯅꯨꯗꯣ ꯂꯥꯛꯈꯤꯕ ꯎꯏ꯫ ꯐꯅꯦꯛꯒꯥꯗꯨꯅ ꯁꯦꯄ꯭ꯔꯩ ꯅꯥꯄ꯭ꯔꯩ ꯁꯦꯠꯂꯤꯕ, ꯐꯤꯒꯥꯗꯨꯅꯅꯦ ꯈꯨꯏꯟ ꯆꯥꯗꯦ, ꯏꯟꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ, ꯑꯁ ꯃꯤꯠ ꯈꯛ ꯊꯨꯞꯇꯦꯗ꯫ ꯐꯅꯦꯛ ꯆꯨꯝꯅ ꯁꯦꯠꯄ ꯁꯦꯠꯇꯕ ꯇꯣꯛꯈꯣ, ꯑꯁꯤꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ, ꯆꯐꯨꯒꯗꯨꯕꯨ ꯊꯥꯡꯊꯕ ꯉꯝꯂꯝꯒꯗ꯭ꯔꯕ? ꯀꯗꯥꯏꯗꯒꯤ ꯍꯩꯔꯨꯒꯕꯅꯣꯗ, ꯍꯩꯔꯝꯃꯣꯏ꯫ ꯆꯥꯛ ꯐꯥꯎꯕ ꯃꯈꯨꯠꯇꯨꯅꯅꯦ ꯃꯕꯨꯛ ꯊꯟꯅꯕ ꯍꯨꯛꯂꯒ ꯆꯥꯕ ꯐꯥꯎꯕ ꯍꯩꯔꯝꯈꯤꯔꯣꯏ꯫ ꯁꯥꯔꯤꯕ ꯋꯥꯔꯤꯗꯨ ꯑꯌꯤꯡꯕꯤ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯁꯥꯟꯅꯕꯅꯤ꯫ ꯃꯈꯣꯏꯒ ꯍꯦꯛ ꯊꯪꯅꯔꯤꯕ ꯌꯨꯝꯗꯨꯅ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯌꯨꯝꯅꯤ꯫ ꯁꯝꯕꯟ ꯈꯥꯗꯤ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯩ꯫ ꯂꯇꯥꯅ ꯁꯥꯎꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯑꯍꯨꯝꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯃꯅꯥꯁꯤꯡꯗꯨ ꯊꯥꯡꯒꯠꯇꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯪ ꯍꯧꯔꯣꯏꯗꯧꯗꯧꯅ ꯈꯠꯂꯤ ꯅꯌꯨꯝꯗꯨ ꯄꯥꯜꯂꯦ ꯍꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯕ ꯉꯝꯅꯔꯣꯏ ꯍꯜꯂꯛꯂꯒꯦꯗꯤ ꯀꯔꯤ? ꯅꯠꯇꯦ, ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔ ꯍꯥꯏꯕꯅꯤ꯫ ꯁꯤꯖ ꯇꯣꯝꯕꯤꯅ ꯀꯩꯅꯣꯝꯅꯤꯀꯣ ꯃꯣꯏꯁꯤ, ꯑꯝꯇ ꯃꯨꯟꯅ ꯇꯥꯁꯤ, ꯋꯥ ꯑꯃꯗꯤ ꯂꯩꯔꯦ, ꯀꯔꯤꯅꯣ ꯃꯔꯝꯗꯨ ꯈꯪꯗꯣꯛꯁꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯀꯔꯤꯅꯣ ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯁꯤ, ꯁꯤ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤꯡꯁꯤ ꯀꯔꯤꯅꯣꯗꯣ ꯑꯝꯇ ꯇꯥꯈꯤꯁꯦꯕ꯫ ꯊꯣꯏꯅꯨ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯑꯩꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯁꯤꯗ ꯂꯩꯔꯅꯤ, ꯍꯟꯕ ꯉꯝꯂꯔꯣꯏꯕ꯫ ꯀꯥꯏꯗꯒꯤ ꯌꯨꯝꯅꯦꯅ ꯏꯁꯦ ꯍꯦꯛ ꯁꯦꯒꯥꯏꯔꯗꯅ ꯂꯨꯍꯣꯡ ꯊꯥ ꯐꯥꯗ ꯉꯥꯏꯔꯤ꯫ ꯍꯥꯞꯂꯛꯄ ꯀꯥꯟꯊꯗꯨ ꯐꯥꯎ ꯕꯔꯕꯔ ꯐꯠꯂꯕꯅꯤ ꯅꯣꯡ ꯌꯨꯕꯒꯤ ꯏꯁꯤꯡ ꯇꯥꯁꯤꯟꯃꯟꯗꯅ꯫ ꯁꯤꯗ ꯅꯠꯇꯦ ꯏꯃꯥ, ꯅꯥꯇꯩ ꯑꯃ ꯆꯥꯗꯦꯕ ꯃꯣꯏ ꯏꯃꯨꯡꯗꯣ, ꯑꯩ ꯂꯩꯕ ꯍꯩꯅꯗꯦꯕ꯫ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯅ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯋꯥꯖꯒꯦꯗꯅ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯅꯌꯨꯝ ꯉꯟꯇꯥ ꯄꯥꯜꯂꯤꯁꯦ? ꯅꯌꯨꯝꯗꯣ ꯌꯥꯝ ꯄꯥꯅꯤꯡꯂꯕꯅꯤꯅ ꯑꯗꯨꯝ ꯉꯝꯅꯅꯕ ꯍꯩꯅꯅꯕ ꯂꯩꯔꯣꯏ ꯆꯥꯁꯤꯗꯤ꯫ ꯆꯠꯂꯣ, ꯍꯟꯅꯅꯕ ꯇꯧ, ꯊꯦꯡꯈꯤꯅꯤ꯫ ꯑꯗꯨꯒꯅꯦ ꯐꯠ ꯐꯥ ꯂꯥꯛꯄꯤꯁꯦ ꯈꯔ ꯂꯦꯞꯄꯨ, ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤ꯫ ꯅꯪꯅ ꯅꯄꯥꯝ ꯇꯣꯏꯅ ꯂꯥꯛꯄꯁꯦ ꯃꯤꯅ ꯐꯖꯅ ꯆꯨꯝꯅ ꯍꯥꯏꯅꯔꯣꯏ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯑꯁ ꯏꯃꯥ, ꯑꯩ ꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯦ, ꯍꯟꯅꯤꯡꯗꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯦ? ꯅꯪꯁꯤ ꯅꯌꯨꯝ ꯄꯥꯜꯂꯕꯤꯅꯦ, ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯫ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ, ꯄ꯭ꯔꯞ ꯍꯟꯈꯤꯅꯕ ꯇꯧ꯫ ꯊꯣꯏꯅꯨꯒꯤ ꯃꯆꯦ ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯗ ꯍꯥꯏꯔꯛꯏ꯫ ꯐꯅꯦꯛꯀꯥꯗꯣ ꯆꯨꯝꯅ ꯁꯦꯠꯄ ꯌꯥꯗ꯭ꯔꯣ? ꯅꯈ꯭ꯋꯥꯡꯗꯨꯗ ꯂꯣꯏ ꯄꯥꯏꯈꯠꯂꯒ ꯁꯦꯠꯂꯤꯗꯨꯕꯨ ꯀꯩꯅꯣ? ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯅꯣꯡꯃꯇ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯂꯨꯅ ꯅꯥꯟꯅ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯃꯤꯒꯤ ꯌꯨꯝꯃꯥꯡꯗꯤ ꯏꯀꯥꯏꯖꯩꯀꯣ꯫ ꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯈꯔ ꯅꯥꯟꯅ ꯆꯟꯗꯣꯟ ꯆꯋꯥꯒꯗꯣ ꯐꯖꯅ ꯊꯤꯜꯂꯒ ꯂꯥꯛꯑꯣ꯫ ꯃꯧ ꯑꯣꯏꯔꯤꯅꯦꯅ ꯆꯟꯗꯣꯟꯁꯨ ꯊꯤꯟꯗꯦ, ꯅꯪꯃ ꯃꯤꯠꯇꯤ ꯐꯖꯅ ꯅꯥꯔꯕꯅꯤ꯫ ꯏꯆꯦꯗꯧꯅ ꯈꯨꯃꯨ ꯊꯣꯛꯇꯝꯅꯤꯅ ꯐꯅꯦꯛꯁꯦ ꯆꯨꯝꯅ ꯐꯖꯅ ꯁꯦꯠꯄ ꯍꯩꯖꯗꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯃꯤꯠꯇ ꯀꯥꯛꯊꯣꯛꯄꯗ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯍꯤ 15 ꯐꯥꯎ ꯁꯨꯗ꯭ꯔꯤꯕꯤ ꯑꯩꯕꯨ ꯈꯨꯃꯨ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯑꯋꯥꯏ ꯑꯈꯨꯝꯗꯣ ꯌꯥꯔꯦ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯇꯣꯝꯕꯤ, ꯊꯦꯡꯈꯤꯅꯤ, ꯆꯠꯅꯕ ꯇꯧ꯫ ꯁꯦ ꯂꯨꯄꯥ 10ꯁꯤꯅ ꯀꯔꯤꯅꯣ? ꯀꯩꯊꯦꯜꯗꯒꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯔꯤꯅꯣ ꯂꯩꯈꯣ꯫ ꯊꯣꯏꯅꯨ ꯁꯦꯜ ꯄꯤꯔꯛꯂꯕꯗꯨꯗꯗꯤ ꯃꯔꯩ ꯃꯔꯥ ꯇꯧꯔꯨꯗ꯭ꯔꯦ꯫ ꯄꯤꯔꯛꯂꯤꯕ ꯂꯨꯄꯥ 10ꯗꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯃꯥꯍꯣꯏꯗ ꯍꯥꯏꯔꯝꯗꯅ ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯇꯥ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯁꯦꯜ ꯄꯤꯔꯕ ꯀꯥꯟꯗ ꯈꯛ ꯃꯅꯤꯡ ꯑꯁꯤ ꯊꯦꯛꯇꯣꯛꯇꯅ ꯊꯦꯛꯇꯅ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣꯕ꯫ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ꯫
ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗꯤ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯌꯦꯡꯕꯤꯅ ꯁꯇꯤ ꯁꯛꯔ ꯃꯥꯜꯂꯦ ꯃꯥꯏ ꯊꯣꯏꯅꯨ ꯃꯣꯏꯁꯦ꯫ ꯁꯤꯖꯇꯣꯝꯕꯤꯅ ꯈꯠꯂꯤ ꯃꯌꯨꯝ ꯄꯥꯟꯈꯣꯏ ꯄꯥꯟꯊꯣꯛꯂꯒ ꯏꯁ ꯂꯩꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯑꯩ ꯏꯆꯥꯒ ꯑꯣꯏꯔꯝꯂꯗꯤꯕ ꯃꯅꯝꯕꯁꯤ ꯇꯠꯇ꯭ꯔꯤ ꯐꯥꯎ ꯁꯟ ꯐꯨꯅꯕ ꯆꯩꯁꯥꯡꯗꯨꯅ ꯁꯥꯟꯗꯗꯧꯅꯤ꯫ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯑꯁꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯨꯏꯅꯗꯤ ꯂꯩꯗꯧ ꯃꯥꯟꯗꯦ ꯃꯥꯏ ꯃꯑꯣꯡ ꯑꯁꯤ ꯀꯨꯏꯔꯣꯏꯕ ꯑꯁꯤ ꯈꯔ ꯂꯩꯔꯒ ꯃꯄꯥꯝꯗ ꯁꯣꯏ ꯍꯜꯂꯛꯇꯨꯅ ꯂꯩꯅꯤ ꯌꯦꯡꯉꯣ꯫ ꯑꯌꯤꯡꯕꯤꯅ ꯂꯩꯅꯤ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝꯁꯤꯗ ꯁꯣꯏ ꯂꯩꯅꯤ ꯌꯨꯝꯕꯥꯟ ꯃꯊꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯐꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯕꯁꯨ ꯃꯔꯤ ꯑꯗꯣ ꯀꯨꯏꯅ ꯀꯩꯁꯨ ꯆꯠꯇꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯊꯣꯏꯅꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏ ꯃꯁꯦꯟ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕ ꯒꯨꯂꯩꯃ ꯆꯪꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯊꯣꯡꯂꯕ꯭ꯔꯥ ꯆꯥꯛꯁꯦ? ꯃꯧ ꯑꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯕ? ꯆꯥꯛ ꯊꯣꯡꯕꯁꯨ ꯀꯌꯥ ꯍꯩꯇꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯕ꯫ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯩꯇꯅ ꯂꯩꯕꯗꯤ ꯌꯥꯕ꯭ꯔꯥꯗꯣ? ꯍꯩꯇ꯭ꯔꯤꯕꯗꯣ ꯍꯩꯅꯕ ꯈꯔꯁꯨ ꯇꯝꯁꯤꯟꯒꯗꯧꯕꯅꯤꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯇꯧꯔꯤꯅꯤꯃ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯩꯖꯔꯛꯀꯅꯤꯗ꯫ ꯑꯁꯦ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯊꯥ ꯐꯥꯕꯗ ꯉꯥꯏꯔꯤ ꯃꯄꯥꯝꯗꯤ ꯃꯤꯀꯨꯞꯀꯥꯡꯒꯤ ꯆꯠꯂꯤꯕ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯑꯩ꯫ ꯏꯃꯥꯅ ꯏꯗꯦꯟꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯕꯤꯌꯨ꯫ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯑꯩꯁꯨ ꯋꯥ ꯍꯥꯏꯗꯧꯕ ꯇꯜꯂꯤ꯫ ꯃꯥꯕꯨ ꯀꯗꯥꯏ ꯂꯩꯈꯤꯒꯦ? ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯒꯨꯂꯩꯃ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯊꯣꯏꯅꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯦꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯉꯥꯏꯍꯥꯛꯇ ꯋꯥꯏ ꯁꯪꯅ ꯂꯩꯒꯦꯁꯦ ꯐꯪꯗ꯭ꯔꯕꯅꯤ꯫ ꯑꯃꯅꯃꯨꯛ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯁꯩꯇ꯫ ꯍꯩ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯋꯥ ꯍꯥꯏꯒꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯦ꯫ ꯃꯅꯨꯡꯗꯒꯤ ꯈꯣꯟꯗꯨ ꯌꯥꯛꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯇꯥꯔꯦ ꯍꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯡꯀꯧꯗ ꯀꯧꯏ ꯑꯩ ꯅꯥꯄꯪꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯇꯧ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯌꯥꯝ ꯉꯥꯏꯉꯝꯗꯦ꯫ ꯒꯨꯂꯩꯃ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯏꯁ ꯈꯣꯟꯗꯥꯁꯤꯗꯤ ꯀꯔꯤꯅꯣ? ꯃꯁꯤ ꯈꯔꯗꯤ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯗꯧꯔꯤ꯫ ꯀꯔꯝ ꯇꯧꯅꯤ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯁꯨꯝ ꯅꯋꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯑꯩ ꯀꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯣꯏꯗꯤ ꯁꯠ ꯍꯥꯏꯌꯨ꯫ ꯑꯩ ꯆꯠꯂꯨꯕꯒꯤ ꯋꯥꯏ ꯈꯣꯡꯁꯤ ꯁꯤꯊꯩ ꯀꯨꯏꯅ ꯂꯦꯞꯅꯤꯡꯗꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦ ꯆꯥꯛꯈꯨꯝꯗ ꯅꯆꯦꯅ ꯆꯥꯛ ꯊꯣꯡꯂꯤꯕꯁꯦ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯜꯂꯨꯁꯨ ꯍꯥꯏꯒꯦ ꯇꯧꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅꯨ ꯃꯆꯤꯟꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ? ꯑꯩꯗꯤ ꯀꯔꯤꯒ ꯍꯥꯏꯗꯧ ꯃꯥꯜꯂꯨꯔꯦ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯏꯆꯦꯗꯨ ꯃꯊꯟꯇ ꯊꯣꯡꯖꯖꯅꯤ꯫ ꯃꯩꯈꯨ ꯃꯔꯛꯇꯨꯗ ꯑꯩ ꯇꯜꯂꯦ ꯃꯤꯠ ꯊꯨꯞꯄꯦꯕ꯫ ꯑꯗꯨꯒ ꯑꯩ ꯆꯥꯛꯁꯨ ꯊꯣꯡꯕ ꯍꯩꯇꯦ ꯌꯨꯝꯗꯁꯨ ꯁꯨꯡꯊꯣꯡ ꯊꯣꯡꯂꯛꯇꯦ ꯑꯩꯈꯣꯏ ꯆꯦꯒ ꯏꯃꯥꯒꯗꯅ ꯊꯣꯡꯉꯤ꯫ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗ ꯂꯩꯊꯣꯛꯂꯕꯗꯤ ꯅꯆꯦꯁꯤꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯅꯣꯡꯃꯗꯤ ꯁꯥꯎꯔꯛꯀꯅꯤ꯫ ꯑꯗꯒꯤ ꯏꯃꯨꯡ ꯏꯔꯥꯡ ꯊꯣꯛꯄ ꯍꯥꯏꯗꯣ ꯑꯗꯨꯝ ꯑꯣꯏꯔꯗꯧꯅꯤ꯫ ꯏꯃꯥꯒꯤꯗꯨꯗꯤ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯁꯤꯅꯤꯅꯦ꯫ ꯑꯩꯁꯨ ꯅꯣꯏꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯂꯤꯕꯗꯨꯗꯤ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯒꯗꯤꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯆꯥꯛꯈꯛ ꯊꯣꯡꯕ ꯍꯩꯇꯕꯒꯤ ꯊꯣꯡꯗꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯒꯨꯂꯩꯃ ꯃꯥꯅ ꯉꯥꯡꯂꯤ ꯈꯨꯗꯤꯡ ꯃꯆꯤꯟꯅ ꯁꯨꯝ ꯈꯨꯝꯂꯛꯄꯗꯨꯗ ꯈꯣꯟꯗꯨ ꯈꯤꯇꯪ ꯋꯥꯡꯅ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯅꯦꯝꯁꯤꯅ ꯉꯥꯡꯂꯤ ꯈꯣꯠꯂꯤ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯈꯤꯇꯁꯨ ꯅꯣꯂꯨꯛꯅ ꯉꯥꯡꯁꯛꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯪꯀꯠꯇꯅ ꯈꯨꯝꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯂꯛꯑꯗꯤ ꯈꯨꯝꯕ ꯇꯥꯕ꯫ ꯑꯁ ꯏꯃꯥ ꯋꯥꯁꯤ ꯁꯣꯏꯗꯦ ꯇꯦꯟꯁꯤꯟꯁꯤ꯫ ꯑꯩ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯀꯣꯛꯁꯨ ꯆꯤꯛꯀꯨꯝ ꯇꯧꯏ ꯆꯒꯠ ꯋꯥ ꯉꯥꯡꯅꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯆꯤꯛꯄꯁꯦ ꯍꯦꯟꯒꯠꯅꯕ ꯈꯛ ꯁꯤꯟꯕꯤꯔꯛꯑꯅꯨ ꯑꯩ ꯄꯣꯊꯥꯒꯦ꯫ ꯁꯤ ꯍꯥꯏꯔꯝ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯊꯧꯁꯥꯗ ꯆꯪꯈꯤ꯫ ꯒꯨꯂꯩꯃꯅ ꯀꯌꯥꯝꯗꯅꯣꯅꯦꯁꯦ ꯑꯩꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯅꯪ ꯅꯁꯥꯁꯦ ꯃꯧ ꯑꯅꯧꯕꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯈꯤꯇꯪ ꯉꯥꯡꯕ ꯁꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯑꯩ ꯏꯀꯥꯏꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯍꯥꯏꯅ ꯉꯥꯡꯅ ꯊꯣꯏꯅꯨ ꯃꯍꯥꯛ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯅꯤꯡ ꯇꯧꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯥꯒꯤ ꯃꯄꯥꯝꯁꯤꯗꯤ ꯅꯨꯡꯇꯤꯒꯤꯗꯨꯃꯛ ꯆꯠꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯌꯨꯛꯇꯨ ꯅꯨꯄꯥ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯂꯩꯃꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ꯫ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯒꯅꯤ ꯊꯣꯏꯅꯨꯅ ꯆꯥꯛꯃꯥꯡꯗ ꯐꯝꯂꯤꯕꯗꯨ꯫ ꯏꯔꯨꯒ ꯂꯨꯖꯕ ꯅꯠꯇꯦ ꯐꯅ ꯉꯥꯡꯁꯛꯂꯕꯁꯨ ꯂꯧꯗꯕꯗꯨꯗ ꯒꯨꯂꯩꯃ ꯃꯍꯥꯛꯁꯨ ꯉꯥꯡꯒꯗꯧꯕ ꯇꯜꯂꯕꯅꯤ꯫ ꯊꯣꯏꯅꯨ ꯃꯆꯤꯜ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯊꯣꯛꯄ ꯃꯈꯩ ꯃꯃꯤꯠ ꯑꯗꯨꯅ ꯁꯨꯛꯇꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ꯫ ꯍꯪꯒꯥꯝ ꯍꯦꯛ ꯇꯧꯔꯦ ꯍꯪꯒꯥꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯤꯕꯨ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯉꯥꯈꯩꯗꯨ ꯊꯣꯡꯗꯨꯅ ꯆꯥꯕ ꯑꯃꯨꯛꯇ ꯌꯥꯎꯗꯦ꯫ ꯁꯤꯗꯧꯔꯦ ꯑꯩ ꯍꯪꯒꯥꯝ ꯆꯥꯕꯗ ꯌꯨꯝꯗꯒꯤ ꯐꯅ ꯅꯣꯏ ꯆꯥꯎꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯣꯏꯔꯦ꯫ ꯅꯣꯏꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯁꯥ ꯏꯎꯒꯁꯦ ꯆꯤꯔꯤ ꯊꯨꯡꯂꯕꯅꯤ꯫ ꯍꯪꯒꯥꯝ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯕ ꯏꯃꯨꯡꯁꯤꯕꯨ ꯀꯩꯅꯣ?
ꯃꯅꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯌꯥꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯁꯨ ꯆꯥꯗ ꯆꯥꯎ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯅꯤꯡꯊꯝ ꯊꯥꯗꯗꯤ ꯍꯪꯒꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡ ꯂꯩꯕ ꯅꯠꯇꯦ ꯊꯣꯏꯅꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯅꯪꯁꯨꯅꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯌꯦꯟꯕꯥ ꯂꯥꯕ ꯑꯝꯇ ꯂꯩꯔꯒ ꯆꯥꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯁꯦꯜ ꯂꯩꯇꯦꯗ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯨꯕꯨ ꯀꯩꯗꯧꯅꯝꯅꯣ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯥꯅꯤꯡꯕ ꯑꯝꯇꯁꯨ ꯂꯩꯔꯒ ꯄꯤꯖꯕ ꯉꯝꯗꯕ ꯅꯪꯕꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯑꯁ ꯅꯨꯄꯤ ꯅꯪꯁꯤ ꯇꯥꯛꯈ꯭ꯔꯦ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪꯒꯤ ꯌꯦꯟ ꯍꯥꯏꯗꯣ ꯅꯣꯡꯃ ꯁꯣꯏ ꯄꯤꯖꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯒꯤꯕꯨ ꯊꯣꯏꯅꯤ ꯁꯥꯎꯕ ꯉꯝꯃꯤ ꯅꯪꯒꯤ ꯅꯣꯡꯃꯗꯣ ꯉꯥꯏꯔꯤꯉꯩꯗ ꯑꯩꯗꯤ ꯃꯪ ꯌꯧꯗꯧꯔꯦ ꯁꯤ ꯀꯪꯅꯔꯦ ꯏꯁꯥ ꯏꯎꯁꯤ ꯀꯨꯂꯩꯃꯅ ꯌꯥꯔꯦꯗ ꯆꯥꯛꯁꯤ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯁꯤ ꯊꯣꯏꯅꯨ ꯃꯃꯤꯠꯇꯨ ꯃꯅꯦꯝꯗ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠꯇꯨ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯖꯣꯔꯣ ꯍꯝꯖꯤꯜꯂꯝꯂꯒ ꯃꯈꯨꯠꯇꯨ ꯐꯗꯠ ꯀꯟꯗꯨꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯗꯣꯏ ꯁꯔꯨꯛ ꯆꯔꯥ ꯍꯦꯟꯕꯅ ꯐꯩ ꯍꯦꯟꯃꯜꯂꯦꯕ ꯈꯖꯤꯛꯇꯗ ꯅꯠꯇꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯥꯝꯅ ꯄꯦꯜꯂꯦ ꯑꯩ ꯍꯪꯒꯥꯝꯒ ꯏꯁꯧ ꯂꯥꯡꯗꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯔꯤꯕ ꯃꯅꯤꯒꯤ ꯃꯌꯥꯝꯕ ꯊꯣꯏꯕ ꯃꯅꯥꯎꯗꯗꯤ ꯌꯦꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕꯒꯤ ꯃꯅꯤ ꯏꯌꯥꯝꯕ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯥꯆꯧ ꯀꯩ ꯋꯥꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯨꯅ ꯇꯧꯒꯗꯧ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯨꯍꯣꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯂꯨꯅ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯌꯦꯛ ꯃꯈꯜ ꯑꯃꯅꯤ ꯃꯣꯏꯗꯤ ꯇꯧꯒꯦꯗ ꯉꯝꯃꯤ ꯂꯧꯅꯤꯡꯕ ꯁꯛꯂꯣꯟ ꯃꯈꯜ ꯂꯥꯡꯅꯤꯡꯕ ꯁꯛꯇꯝ ꯂꯥꯡꯕ ꯍꯩ ꯌꯨꯝ ꯀꯣꯏꯕꯤ ꯌꯨꯝ ꯂꯩꯃ ꯑꯃꯒꯤ ꯁꯛꯂꯣꯟꯁꯨ ꯂꯥꯡꯕ ꯍꯩ ꯑꯗꯨꯒ ꯌꯨꯝ ꯊꯨꯒꯥꯏꯕꯤ ꯌꯨꯝꯒꯥꯏꯕꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯂꯥꯡꯕ ꯍꯩ ꯃꯈꯜ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯁꯦꯠꯅ ꯈꯥꯏꯅꯍꯟꯒꯦꯁꯨ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯅꯨꯄꯤꯗꯨꯅ ꯐꯅ ꯐꯠꯇꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯕꯗꯤ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯑꯗꯨꯝ ꯈꯪꯂꯦ ꯉꯁꯤꯒꯤ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯌꯥꯝꯕꯁꯤꯅ ꯇꯁꯦꯡꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯕꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨꯁꯨ ꯃꯍꯥꯛ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ ꯅꯅꯥꯎ ꯒ꯭ꯌꯥꯟ ꯇꯥꯖꯔꯤ ꯐꯔꯦ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯖꯔꯣ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯃꯇꯩꯃ ꯃꯅꯤꯒꯤ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯈꯖꯤꯛꯇ ꯍꯥꯞꯄꯤ ꯌꯥꯔꯅꯤ ꯇꯥꯆꯧ ꯑꯩ ꯑꯣꯛꯂꯕꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯜꯂꯒ ꯊꯕꯛ ꯆꯠꯄꯗꯣ ꯄꯨꯛ ꯂꯨꯝꯃꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃꯁꯨ ꯊꯣꯏꯅꯨ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯌꯨꯝꯗꯨꯗ ꯑꯩ ꯂꯩꯕ ꯁꯨꯛꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯏꯅꯦꯝꯕꯣꯛꯅꯦ ꯇꯧꯏꯗꯨꯅ ꯑꯩ ꯎꯕ ꯌꯥꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯦ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦꯕ ꯃꯤꯕꯨ ꯑꯉꯥꯎꯕꯤꯔꯣ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯦꯛꯇ ꯅꯅꯦꯝꯕꯣꯛꯇꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯅ ꯅꯌꯨꯝ ꯄꯥꯟꯈꯤꯕ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯇꯧꯔꯝꯒꯗꯕꯗꯣ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯤꯠ ꯁꯣꯏꯅꯔꯝꯒꯅꯤꯌꯦ ꯑꯗꯨꯅꯅꯤ ꯅꯅꯦꯝꯕꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯗꯣ ꯁꯥꯎꯔꯅꯨ ꯏꯆꯥꯁꯤꯗꯤ ꯅꯅꯦꯝꯅ ꯉꯥꯡꯕꯕꯨ ꯅꯪꯕු ꯐꯠꯇꯅꯕ ꯉꯥꯡꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯊꯣꯏꯅꯨ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯗꯤ ꯈꯨꯜꯂꯛꯄ ꯃꯆꯥꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯁꯣꯏꯕ ꯃꯤꯔꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯃꯒꯤꯁꯨ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯆꯩꯐꯝꯅꯦ ꯉꯥꯡꯐꯝ ꯍꯩꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯀꯞꯇꯅꯒ ꯇꯧꯋꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯞꯂꯤꯅꯦꯅ ꯅꯃꯥꯏ ꯅꯃꯤꯠ ꯁꯨꯛꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯣ ꯅꯥꯊꯤ ꯁꯪ ꯉꯝꯗ ꯃꯥꯜꯂꯤ ꯍꯩꯅꯗꯦꯕ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯃꯤ ꯃꯥꯟꯗꯕꯤ ꯃꯤꯒꯤ ꯃꯆꯩꯅ ꯍꯦꯟꯅ ꯋꯥꯡꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯗꯣ ꯏꯃꯥꯗ ꯅꯠꯇꯕꯅꯤꯅ ꯏꯃꯥꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ ꯍꯩꯃ ꯑꯩꯗꯤ ꯀꯗꯥꯏ ꯈꯪꯒꯗꯒꯦꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯕꯁꯨ ꯅꯠꯇꯗꯨꯕꯣ ꯑꯩꯗꯤ ꯇꯥꯔꯕꯅꯤꯅ ꯈꯜꯂꯦꯕ ꯑꯩꯗꯤ ꯃꯤꯅ ꯋꯥ ꯉꯥꯡꯗꯅꯕ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯁꯠ ꯇꯧꯁꯤꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯥꯡꯂꯔꯣꯏꯗꯧꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯂꯩꯕ ꯆꯠꯈꯤꯕ ꯂꯥꯡꯂꯦꯟꯁꯨ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯗ ꯂꯥꯛꯍꯧꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯁꯤꯐꯥꯎ ꯃꯅꯥꯎꯅ ꯆꯠꯂꯝꯗꯕꯗꯨꯗ ꯃꯁꯦꯅꯤ ꯁꯥꯗꯨꯅ ꯉꯥꯡꯂꯛꯏ ꯍꯧꯖꯤꯛ ꯑꯁꯨꯛ ꯊꯦꯡꯕꯁꯤꯐꯥꯎ ꯆꯠꯂꯝꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯤꯟꯈ꯭ꯔꯅꯤ ꯆꯠꯂꯣꯏꯅ ꯆꯠꯇ꯭ꯔꯤꯅꯤ ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯅꯤ ꯂꯥꯡꯂꯦꯟ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯀꯔꯤ ꯈꯣꯟꯗꯥꯅꯣ ꯏꯔꯦꯟꯖꯅ ꯐꯖꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯑꯥꯗꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏꯅꯤ ꯃꯤꯉꯣꯟꯗꯗꯤ ꯅꯪ ꯑꯗꯨꯒꯤ ꯈꯣꯟꯗꯥꯗꯣ ꯁꯤꯖꯤꯟꯅꯒꯅꯨ ꯃꯤꯅ ꯋꯥꯔꯛꯄꯤꯗꯕ ꯃꯥꯟꯈꯤꯅꯤ ꯃꯤꯅ ꯏꯃꯥ ꯏꯄꯥ ꯄꯟꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯈꯛꯁꯤꯟꯒꯅꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅꯒꯤ ꯄꯪꯂꯩ ꯂꯩꯕ ꯄꯪꯆꯥ ꯆꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯤ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯑꯣꯏꯁꯨ ꯇꯥ ꯂꯇꯥꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯅꯆꯦꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯂꯤꯕꯅꯤ ꯅꯪꯒꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅ ꯇꯧꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨ ꯇꯥꯕꯤꯗꯦ ꯃꯥꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯁꯛꯂꯤꯕꯁꯤꯡꯗꯨ ꯃꯥꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯉꯥꯡꯂꯤꯕꯣꯏ ꯑꯣꯏꯅ ꯈꯟꯗꯨꯅ ꯍꯩꯔꯛꯏ ꯅꯣꯏ ꯍꯥꯏꯁꯦ ꯑꯩꯁꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏ ꯊꯛꯈꯥ ꯈꯪꯗꯦ ꯁꯤꯔꯣ
ꯑꯗꯨ ꯅꯠꯇ꯭ꯔꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥꯝ ꯂꯩꯇꯦ ꯏꯃꯥꯁꯨ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯒꯤ ꯏꯆꯦꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯑꯩꯅ ꯈꯪꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯣ ꯅꯣꯏꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ ꯁꯤ ꯍꯥꯏꯔꯝ ꯐꯦꯠ ꯇꯧꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯂꯇꯥ ꯃꯆꯤꯟꯗ ꯃꯊꯥ ꯁꯥꯅ ꯁꯣꯜꯂꯤ ꯍꯩꯃꯥ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦꯅꯤꯁꯦ ꯑꯩꯗꯤ ꯀꯔꯝ ꯉꯥꯡꯅꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯍꯦꯜꯂꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯀꯣꯛ ꯆꯥꯛꯄ ꯑꯁꯤꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯝꯒꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯁꯦ ꯏꯃꯥꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯖꯍꯧ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯩꯀꯥꯏꯗꯨꯗ ꯏꯃꯥꯟꯅꯕꯤ ꯌꯥꯝꯅ ꯂꯩ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯄꯗꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯇꯧꯗ ꯃꯥꯜꯂꯦ ꯌꯥꯍꯧ ꯊꯦꯡꯕꯗꯁꯨ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯕꯖꯥꯠꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯏꯃꯥꯅ ꯈꯔ ꯉꯥꯡꯁꯛꯇꯧ ꯃꯤꯅ ꯇꯨꯡꯗ ꯋꯥ ꯁꯣꯏꯅ ꯉꯥꯡꯂꯛꯀꯅꯤꯀꯣ ꯍꯧꯖꯤꯛ ꯈꯖꯤꯛ ꯉꯥꯡꯂꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯅꯣ ꯉꯥꯡꯗꯣꯏꯁꯤꯕꯣ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯏꯔꯦꯟꯖꯅ ꯊꯦꯝ ꯅꯧꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯕꯗꯤ ꯇꯥꯖꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯌꯧꯔꯕꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯩꯁꯨ ꯃꯃꯥꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯗꯤ ꯃꯄꯨꯔꯣꯏꯕꯗ ꯃꯅꯝ ꯇꯠꯇ꯭ꯔꯤꯐꯥꯎ ꯐꯨꯍꯟꯗꯨꯅ ꯋꯥꯔꯛꯍꯟꯕ ꯇꯥꯔꯦ ꯃꯤ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯁꯨ ꯆꯩ ꯊꯥꯗꯨꯅ ꯋꯥꯔꯛꯄ ꯍꯥꯏꯁꯦ ꯃꯍꯧꯁꯥꯅꯤ ꯀꯨꯂꯩꯃ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯅꯤ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯏꯁꯨꯛ ꯁꯨꯛꯄ ꯃꯈꯩ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯪꯅꯦ ꯅꯅꯤꯡ ꯅꯈꯥ ꯇꯝꯕ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯃꯗꯨꯅ ꯇꯨꯡꯗ ꯐꯕꯈꯛ ꯑꯣꯏꯔꯛꯂꯣꯏ ꯅꯪ ꯃꯧꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯌꯨꯝꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯍꯜꯂꯛꯄ ꯊꯣꯏꯅꯨ ꯃꯅꯦꯝꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯏ ꯀꯥꯔꯗꯨꯅ ꯈꯨꯝꯃꯤ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯄꯁꯤꯁꯨ ꯅꯣꯏꯗ ꯁꯨꯝ ꯍꯥꯏꯅꯔꯒ ꯂꯩꯗꯣꯏꯔꯣ ꯆꯠꯅꯤꯡꯂꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯍꯥꯏꯅꯕ ꯍꯥꯏꯅꯗꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯀꯩꯁꯨꯝ ꯇꯥꯗꯦ ꯍꯦ ꯅꯆꯤꯟꯗꯣ ꯐꯥꯖꯤꯜꯂꯨ ꯑꯩꯁꯤ ꯅꯅꯦꯝꯅꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯄꯪꯌꯥ ꯌꯥꯕ ꯏꯃꯨꯡ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯅꯦ ꯅꯠꯇꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯑꯃꯁꯨ ꯑꯩ ꯎꯕ ꯌꯥꯗꯦ ꯉꯥꯡꯗꯧꯒꯤ ꯁꯛꯇꯧꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯉꯥꯡꯗꯅꯕꯗꯤ ꯅꯪ ꯇꯧꯕ꯭ꯔꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯝ ꯆꯠꯄ ꯃꯧꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯇꯧꯅꯕꯒꯦ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯌꯦ ꯃꯤꯅ ꯇꯧꯅꯕ ꯈꯨꯗꯤꯡ ꯑꯩ ꯁꯨꯝ ꯇꯧ ꯂꯩꯌꯣ ꯍꯥꯏꯔꯕ ꯃꯤꯅ ꯃꯤ ꯑꯩꯅ ꯏꯄꯥꯝ ꯆꯠꯂꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯈꯣꯏꯗꯧ ꯁꯤꯛꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯗꯣꯏ ꯁꯔꯨꯛ ꯆꯠꯅꯤꯡꯂꯕꯗꯤ ꯏꯃꯥꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯂꯩꯕ ꯉꯝꯃꯔꯣꯏꯕ ꯑꯩ ꯌꯦꯡꯁꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩ ꯄꯥꯝꯖꯗꯦ ꯍꯥꯏꯕꯅꯤꯅꯦ ꯄꯥꯝꯕꯤꯌꯨ ꯍꯥꯏꯗꯤ ꯊꯣꯏꯅꯨ ꯑꯩꯗꯤ ꯀꯅꯥꯝꯇꯒꯤ ꯑꯄꯥꯝꯗꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯗꯧꯕ ꯃꯤ ꯅꯠꯇꯦ ꯅꯣꯏꯅ ꯑꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦꯗꯅ ꯑꯩ ꯑꯗꯨꯝ ꯌꯨꯝꯁꯤꯗꯒꯤ ꯆꯠꯆꯈꯤꯒꯦ ꯑꯩꯅ ꯍꯦꯟꯅ ꯂꯩꯖꯅꯤꯡꯗꯦ ꯅꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕꯁꯤꯗ ꯁꯣꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯃꯆꯤꯜ ꯑꯁꯦ ꯄꯦꯠ ꯉꯥꯡꯂꯝꯂꯒ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯩ ꯅꯪꯅꯦ ꯅꯪ ꯅꯁꯥꯁꯤ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇꯦꯗ ꯑꯩ ꯃꯣꯏꯒꯤ ꯃꯃꯥꯗꯨꯁꯨ ꯃꯉꯥꯏ ꯃꯆꯥꯁꯤꯅ ꯃꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯐꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯆꯥꯅ ꯇꯧꯔꯤꯈꯩ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯅꯦ ꯏꯁꯤꯡ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯆꯠꯂꯒ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯈꯟ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯃꯥꯅ ꯏꯊꯛꯇ ꯁꯨꯝ ꯀꯥꯔꯛ ꯇꯧꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯁꯤꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯃꯥꯏꯁꯦ ꯑꯁꯨꯝꯅ ꯈꯔ ꯉꯥꯡꯅꯈꯔ ꯆꯩꯅ ꯊꯥ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯅꯥꯏꯔꯝꯗꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯔꯛꯁꯤꯗ ꯂꯩꯃ ꯃꯍꯥꯛ ꯊꯥ ꯂꯦꯞꯂꯤ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯃꯥꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ ꯅꯣꯡꯃꯇ ꯃꯅꯥꯎ ꯑꯁꯤꯕꯨ ꯉꯥꯏꯔꯨꯗꯦ ꯂꯩꯃ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯍꯥꯏꯕ ꯌꯥꯏ ꯊꯣꯏꯅꯨ ꯃꯥꯅ ꯅꯥꯎ ꯆꯥꯎꯕꯁꯨ ꯌꯥꯏ ꯈꯪꯕꯒꯤ ꯃꯥꯁꯨ ꯊꯧꯁꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯥ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯂꯩꯃ ꯃꯍꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯨꯂꯩꯃꯅ ꯏꯍꯦ ꯋꯥꯏꯁꯤ ꯅꯪꯅ ꯁꯤꯠꯂꯕ꯭ꯔꯥ ꯊꯝꯃꯨ ꯏꯃꯥ ꯁꯤꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯅꯁꯥꯗꯣ ꯄꯣꯊꯥꯔꯒꯗ ꯂꯩꯒꯗꯧ ꯃꯇꯝꯅꯤ ꯁꯣꯏ ꯂꯥꯛꯄ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯌꯥꯅꯤꯗ ꯏꯃꯥ ꯋꯥꯏ ꯈꯛ ꯁꯤꯠꯄꯕꯨ ꯑꯩ ꯑꯗꯨꯝ ꯁꯤꯠꯀꯦ ꯌꯥꯅꯤ ꯀꯗꯥꯏꯅꯣ ꯁꯤ ꯁꯨꯝꯆꯤꯠꯇꯨ ꯁꯤꯗ ꯄꯤꯔꯛꯑꯣ ꯅꯣꯟꯈꯠ ꯅꯣꯟꯊꯥ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯈꯩ ꯇꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯆꯠꯂꯨ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯉꯁꯤꯗꯤ ꯀꯨꯂꯩꯃꯅ ꯉꯥꯡꯃꯟꯕꯗꯒꯤ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯒꯗꯨ ꯄꯨꯡꯁꯥꯏꯅꯤ ꯆꯥꯏꯔꯤꯕ ꯃꯔꯛꯇꯨꯗ ꯃꯅꯥꯇꯣꯟ ꯃꯆꯤꯟꯕꯥꯟ ꯁꯝꯅꯗꯨꯅ ꯊꯣꯏꯅꯨ ꯃꯈꯨꯠꯅ ꯎꯇꯣꯡ ꯆꯩ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯁꯤꯡꯗꯨ ꯆꯥꯛꯅꯅꯕ ꯀꯟꯅ ꯀꯥꯝꯅꯕ ꯂꯥꯛꯅꯔꯤ
ꯁꯤ ꯄꯤꯛꯀꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯁꯤꯒꯤ ꯁꯤꯡꯁꯤꯁꯨ ꯆꯥꯛ ꯂꯣꯏꯗꯧꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤꯁꯨ ꯀꯟꯅ ꯀꯥꯝꯕꯁꯤꯕꯨ ꯃꯥꯅ ꯉꯝꯗꯅ ꯆꯥꯛꯇꯨꯕ ꯉꯝꯃꯤꯅꯦ ꯃꯅꯤꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯈꯤ ꯍꯥꯏꯕꯗꯨꯗ ꯊꯥꯖꯃꯟꯈꯤꯗ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯌꯦꯡꯕ ꯆꯪꯂꯛꯄꯅꯤ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩ ꯆꯈꯥꯏꯕꯤ ꯁꯥꯟꯅꯩꯔꯣ ꯊꯣꯏꯅꯨ ꯃꯃꯤꯠ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯌꯦꯡꯂꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯌꯥꯝ ꯀꯔꯦꯝꯅꯔꯛꯆꯅꯨ ꯃꯩꯈꯨꯅꯁꯨ ꯂꯣꯏꯔꯦ ꯁꯤꯡꯗꯨ ꯏꯟꯁꯤꯜꯂꯒ ꯑꯝꯇ ꯆꯥꯛꯅꯕ ꯀꯥꯝꯃꯨ ꯆꯥꯛꯀꯗꯣ ꯃꯩꯁꯨꯠ ꯃꯅꯝꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯣ ꯀꯥꯝꯃꯤꯅꯤ ꯉꯁꯥꯏꯗꯒꯤꯅꯤ ꯀꯥꯝꯃꯤꯁꯤ ꯆꯥꯎ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯁꯤꯗꯧꯔꯦ ꯊꯣꯛꯂꯧꯁꯦ ꯑꯩ ꯀꯥꯝꯒꯦ ꯃꯅꯤꯅ ꯀꯥꯝꯕꯗꯒꯤ ꯁꯤꯡꯗꯨꯁꯨ ꯆꯥꯛꯂꯛꯂꯦ ꯑꯍꯩꯕ ꯈꯣꯏꯅ ꯀꯥꯝꯕꯗꯤ ꯆꯥꯛꯏꯗꯨ ꯑꯧ ꯌꯥꯝ ꯍꯩ ꯆꯥꯛꯇꯨꯁꯨ ꯍꯩꯇꯕ ꯑꯩꯅ ꯊꯣꯡꯉꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯣꯏ ꯇꯥꯇꯣꯟꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯀꯥꯏꯗꯩꯅꯣ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯀꯥꯟꯁꯤꯗ ꯆꯥꯛꯀꯗꯤ ꯊꯣꯡꯕ ꯉꯝꯃꯣꯏ ꯅꯪ ꯑꯗꯨꯝ ꯊꯣꯡ ꯍꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯈꯔꯁꯨ ꯇꯝꯁꯤꯟꯗꯧꯅꯤ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯏꯁꯨꯒ ꯌꯥꯎꯔꯀꯥꯟꯗ ꯇꯣꯉꯥꯟ ꯆꯥꯔꯛꯑꯗꯤ ꯑꯗ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯊꯣꯏꯅꯨ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄꯗꯨꯗ ꯅꯣꯛꯃꯤ ꯍꯥꯏ ꯑꯗꯣ ꯃꯣꯏ ꯇꯥꯇꯣꯟ ꯑꯩꯈꯣꯏꯗꯤ ꯀꯩꯒꯨꯝꯕ ꯇꯣꯉꯥꯟ ꯆꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯁꯔꯨꯛꯁꯦ ꯌꯣꯟꯊꯣꯛꯑꯝꯃꯒ ꯏꯄꯥꯝ ꯂꯝꯗ ꯑꯣꯏꯅ ꯂꯝ ꯂꯩꯗꯨꯅ ꯂꯩꯔꯨꯁꯤꯀꯣ ꯅꯣꯏ ꯁ꯭ꯋꯥꯏꯁꯤ ꯂꯩꯕ ꯇꯜꯂꯤ ꯃꯤ ꯌꯥꯝ ꯐꯠꯇꯦꯕ ꯀꯩꯅꯣ ꯂꯝ ꯇꯣꯉꯥꯟꯅ ꯂꯩꯕ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯏꯃꯥ ꯇꯥꯔꯗꯤ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦꯅ ꯀꯩꯗꯧ ꯍꯥꯠꯇꯣꯏꯕ ꯃꯤ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯦꯠꯆꯕꯁꯤꯕꯣ ꯑꯗꯣ ꯀꯣ ꯑꯥꯗ ꯑꯣꯏꯅ ꯏꯪꯈꯣꯜ ꯂꯩꯔꯒ ꯂꯩꯔꯨꯁꯦꯕ ꯇꯥꯅꯤꯡꯗꯦ ꯅꯨꯄꯤ ꯁꯤꯕꯨ ꯋꯥꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ ꯀꯥꯟꯗ ꯈꯛ ꯆꯥꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯥꯗꯧ ꯅꯠꯇꯦ ꯑꯩꯅꯕꯨ ꯍꯦꯛ ꯋꯥ ꯑꯃ ꯍꯥꯏꯔꯨꯔꯗꯤ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯌꯩꯊꯣꯔꯛꯄ ꯑꯝꯇ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯀꯩ ꯅꯨꯄꯥꯅꯣ ꯌꯥꯔꯦ ꯑꯣꯏꯔꯣꯏꯗ ꯋꯥ ꯉꯥꯡꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯆꯥꯛꯇꯨ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ ꯑꯩꯁꯨ ꯂꯥꯝꯃꯤ ꯑꯩꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩ ꯀꯩ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯕ ꯌꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯃꯅꯤ ꯇꯥꯁꯤꯟꯅꯔꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯅꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯨꯂꯩꯕ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯔꯛꯏ ꯍꯩ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯗꯧꯔꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯂꯥꯏ ꯊꯥꯎꯃꯩꯒꯁꯦ ꯑꯃꯨꯛꯇ ꯊꯥꯜꯂꯨ ꯂꯥꯎ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤꯅꯦ ꯃꯅꯤ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯊꯣꯏꯅꯨꯕꯨ ꯍꯧꯗꯣꯔꯛꯏ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥꯅ ꯃꯄꯥꯟꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯊꯦꯡꯉꯦꯕ ꯏꯇꯩꯃꯁꯨ ꯃꯆꯥ ꯋꯥꯏ ꯁꯪꯗꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯀꯔꯤꯅꯣ ꯑꯝꯇ ꯇꯧꯔ ꯆꯠꯂꯣ ꯑꯁ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩ ꯇꯜꯂꯦ ꯍꯧꯒꯠꯄꯒ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯣꯏꯅꯦ ꯑꯩꯅ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯍꯩꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯧꯒꯠꯂꯛꯎ ꯆꯠꯂꯣꯃꯤ ꯅꯨꯄꯤ ꯑꯁ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯁꯨꯝ ꯃꯈꯥ ꯁꯝꯊꯔꯛꯅꯕ ꯉꯥꯡꯉꯁꯨ ꯆꯥꯎꯏ ꯅꯪ ꯇꯧꯔꯤꯕ ꯉꯥꯡꯗꯅꯕꯗꯤ ꯅꯁꯥꯅ ꯁꯤꯟꯗꯦꯕ ꯅꯣꯡꯇ ꯉꯥꯡꯅꯕꯗ ꯁꯤꯟꯗꯣꯏ ꯊꯣꯏꯅꯨ ꯁꯧꯔꯥꯡꯅꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯅꯣꯏ ꯅꯃꯥꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯥꯟꯇꯤ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯁꯤ ꯍꯦꯛ ꯁꯤꯗ꯭ꯔꯤꯈꯩ ꯑꯩ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕꯗꯣ ꯈꯪꯂꯔꯣꯏꯕ ꯑꯩ ꯃꯅꯤ ꯈꯣꯟ ꯀꯜꯂꯞ ꯂꯥꯎꯍꯧꯏ ꯅꯪ ꯅꯆꯤꯟꯗꯣ ꯍꯥꯏꯁꯤꯅꯤ ꯅꯣꯡꯃꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯅꯆꯤꯟꯕꯥꯟꯗꯣ ꯀꯥꯏꯖꯅꯤ ꯃꯄꯥꯟꯗꯗꯤ ꯀꯨꯂꯩꯃꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤ ꯋꯥꯏꯗꯤ ꯑꯩꯅ ꯁꯤꯠꯂꯕꯅꯤ ꯇꯩꯕꯗꯤ ꯅꯪ ꯇꯩꯔꯣ ꯑꯩ ꯈꯨꯔꯨꯁꯤ ꯂꯦꯡꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯦ ꯉꯝꯃꯔꯣꯏ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯈꯨꯠꯀ ꯇꯔꯥ ꯆꯤꯡꯁꯟꯈꯩ ꯋꯥꯏ ꯇꯩꯕ ꯀꯥꯏ ꯉꯝꯃꯣꯏ ꯑꯩ ꯇꯩꯔꯁꯨ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯊꯣꯛꯑꯀꯥꯟꯗ ꯇꯩꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯗꯨꯛ ꯊꯥꯐꯝꯁꯤ ꯈꯛ ꯇꯩꯅꯤ ꯑꯌꯨꯛꯅꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯋꯥꯏꯁꯦ ꯄ꯭ꯔꯞ ꯇꯩꯅꯕ ꯇꯧ ꯃꯩꯔꯥ ꯀꯠꯄ ꯊꯦꯡꯈ꯭ꯔꯕꯅꯤꯀꯣ ꯑꯩꯗꯤ ꯃꯇꯦꯛꯁꯤ ꯈꯛ ꯇꯩꯅꯤ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯉꯁꯤꯁꯦ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯅꯥꯟꯅ ꯋꯥꯏ ꯇꯩꯔꯦ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯌꯨꯝꯂꯥꯏꯗ ꯆꯦꯡ ꯆꯥꯛ ꯍꯩꯗꯨꯅ ꯕꯣꯔ ꯅꯤꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯕ ꯕꯣꯔꯁꯤꯗꯤ ꯂꯦꯝꯅꯃꯛ ꯐꯪꯉꯤ ꯍꯥꯏꯅꯔꯤꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯕ ꯕꯣꯔ ꯐꯪꯉꯦꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯂꯥꯏꯗ ꯏꯅꯦꯝꯄꯣꯛ ꯉꯥꯡꯒꯟꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪꯁꯦ ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯁꯤꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯅꯤꯕ ꯇꯥꯔꯦ ꯀꯨꯂꯩꯃ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯁꯠꯇꯨꯅ ꯊꯣꯏꯅꯨꯗ ꯊꯣꯝꯃꯤ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯃꯁꯣꯡꯄ ꯅꯥꯏꯗꯕ ꯑꯩꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯀꯇꯟ ꯂꯩꯅꯥꯗꯨꯅꯅꯦ ꯇꯣꯔꯥ ꯇꯨꯅ ꯅꯥꯔꯒ ꯅꯔꯩꯗꯣ ꯈꯨꯗꯤꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯞ ꯆꯤꯡꯂꯒ ꯃꯊꯛ ꯂꯩꯀꯥꯏ ꯆꯠꯄ ꯑꯣꯏꯔꯣ ꯑꯩꯕꯨ ꯊꯨꯅ ꯀꯁꯨ ꯁꯤꯍꯟꯅꯤꯡꯉꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯍꯤꯡꯈꯤꯗꯧꯔꯤ ꯁꯨꯛꯊꯤ ꯍꯦꯛ ꯁꯤꯔꯣꯏ ꯊꯣꯏꯅꯨ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯅ ꯃꯥꯁꯨ ꯂꯥꯎꯔꯛꯏ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯍꯥꯛꯅ ꯂꯧꯕ ꯂꯥꯛꯑꯗꯤ ꯅꯪ ꯍꯤꯡꯅꯤ ꯌꯥꯝ ꯍꯤꯡꯅꯤꯕ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯃꯥꯡ ꯌꯥꯏꯊꯣꯡ ꯀꯨꯝꯗꯧꯕ ꯑꯗꯨꯒꯁꯨ
ꯑꯩꯗꯤ ꯍꯤꯡꯈꯤꯗꯧꯔꯤ ꯀꯥꯏꯅ ꯑꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯨꯂꯩꯃ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯁꯤꯅꯦ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯃꯁꯦ꯫ ꯑꯌꯨꯛꯇ ꯊꯣꯏꯅꯨ ꯃꯍꯥꯛ ꯆꯥꯛ ꯈꯛꯇꯃꯛ ꯊꯣꯡꯉꯤ꯫ ꯏꯟꯁꯥꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯔꯣꯝꯕ ꯈꯔ ꯂꯩꯕꯗꯨꯅ ꯆꯥꯖꯔꯁꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯟꯁꯥꯡꯗꯤ ꯊꯣꯡꯂꯝꯗꯦ꯫ ꯆꯥꯛ ꯆꯥꯅꯕ ꯊꯥꯡꯗꯣꯔꯛꯄꯗꯨꯗ ꯏꯟꯁꯥꯡꯗꯤ ꯌꯥꯎꯗꯕꯗꯨꯗ ꯀꯨꯂꯩꯃꯅ ꯍꯪꯉꯤ ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯉꯤ? ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯈꯨꯝꯂꯛꯏ ꯊꯣꯡꯗꯦ ꯉꯔꯥꯡꯒꯤ ꯏꯔꯣꯝꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗ ꯊꯣꯡꯗ꯭ꯔꯤ ꯑꯁꯤꯒ ꯑꯗꯨꯝ ꯆꯥꯔꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗꯤ ꯌꯦꯡꯂꯛꯏ꯫ ꯃꯅꯤꯅ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯃꯗꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯔ ꯆꯠꯇꯣꯏꯅꯣ? ꯑꯁꯤ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦꯗ꯫ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯣꯏ ꯃꯌꯥꯝꯒꯤ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯑꯃꯨꯛ ꯅꯪꯅꯕ ꯍꯥꯏꯗꯅ ꯍꯣꯕꯤ ꯍꯣꯕꯤ ꯆꯥꯛꯁꯦ ꯑꯃꯨꯛ ꯊꯣꯡꯂꯤꯕ ꯉꯝꯗ꯭ꯔꯦꯕ ꯑꯩ꯫ ꯑꯁꯨꯛ ꯐꯖꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯅꯪꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯃꯨꯛ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯉꯥꯡꯉꯤ꯫ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯧꯔꯁꯨ ꯉꯥꯡꯉꯤ ꯇꯧꯗ꯭ꯔꯁꯨ ꯉꯥꯡꯉꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝ ꯆꯩꯐꯝꯗꯨ ꯉꯥꯏ ꯑꯩꯁꯦ꯫ ꯃꯅꯤ ꯈꯤꯇꯪ ꯐꯤꯡꯒꯠꯇꯨꯅ ꯍꯥꯏ ꯑꯁꯤ ꯀꯛ ꯇꯧꯕꯁꯤꯗ ꯅꯪ ꯀꯌꯥꯝ ꯋꯥꯔꯒꯦ? ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯈꯖꯤꯛ ꯊꯣꯡꯕꯁꯦ ꯅꯪ ꯌꯥꯝ ꯋꯥꯔꯕꯕ ꯍꯥ? ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯒꯦ? ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯁꯤꯐꯥꯎ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯩ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯂꯩꯃꯅ ꯑꯇꯣꯝꯕ ꯌꯥꯔꯦꯁꯦ ꯏꯅꯥꯎꯁꯨ ꯏꯟꯁꯥꯡ ꯂꯩꯇꯕꯗꯨꯗ ꯊꯣꯡꯗꯕꯅꯤ ꯍꯥꯏꯔꯦꯗꯅ ꯌꯥꯔꯦ ꯁꯤꯅ ꯄꯥꯡꯅ ꯄꯥꯡꯅꯕ ꯆꯥꯔꯁꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯉꯥꯔ ꯀꯩꯅꯣ ꯑꯆꯧꯕ ꯑꯃ ꯊꯣꯡꯂꯒ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯊꯣꯏꯅꯨ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯃ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯅ ꯃꯄꯥꯝ ꯆꯠꯇꯨꯅ ꯑꯍꯤꯡꯗꯨꯃ ꯃꯄꯥꯝꯗ ꯂꯦꯛꯂꯝꯃꯤ꯫ ꯃꯌꯨꯝꯗꯗꯤ ꯂꯦꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡꯅꯤ ꯇꯧꯔꯤꯕ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯒ ꯃꯆꯦꯒꯅ ꯇꯥꯟꯕꯗꯒꯤ ꯊꯣꯏꯅꯨ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡ ꯐꯝꯂꯤꯕꯗꯨ ꯎꯏ꯫ ꯊꯋꯥ ꯁꯥꯕꯤꯗꯤ ꯊꯣꯏꯅꯨ ꯑꯗꯨꯃꯛ ꯊꯧꯁꯥꯗ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯅꯤꯅ ꯀꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ? ꯀꯅꯥꯒꯤꯗ ꯑꯍꯤꯡ ꯂꯦꯛꯎꯒꯦ? ꯌꯨꯝꯗ ꯏꯄꯥꯝꯗ ꯂꯦꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯗꯥꯏ ꯂꯦꯛꯇꯣꯏꯅꯣ? ꯀꯅꯥꯗꯗꯤ ꯍꯥꯏꯔꯝꯃꯒ ꯆꯠꯂꯤ? ꯑꯩꯅ ꯌꯨꯝ ꯆꯠꯄꯗ ꯀꯅꯥꯗ ꯍꯥꯏꯔꯝꯃꯒ ꯀꯅꯥꯗꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯆꯠꯅꯤꯡꯂꯕꯗꯤ ꯆꯠꯂꯤ ꯃꯁꯤꯗ ꯆꯒꯠ ꯆꯒꯠ ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯔꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯃꯅꯤ ꯆꯩꯁꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥ ꯍꯥꯏꯅ ꯍꯥꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯌꯨꯝꯁꯤ ꯑꯍꯜ ꯄꯥꯟꯗꯕ ꯌꯨꯝꯗ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ? ꯏꯃꯥ ꯂꯩꯔꯤ ꯏꯇꯩꯃ ꯂꯩꯔꯤ ꯆꯠꯅꯤꯡꯂꯕꯁꯨ ꯃꯈꯣꯏꯗ ꯁꯤꯗ ꯆꯠꯀꯦ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯂꯒ ꯅꯪ ꯆꯠꯄ ꯀꯩꯗꯧ? ꯅꯪꯅ ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯒ ꯌꯨꯝꯁꯤ ꯂꯩꯔꯤꯕ ꯃꯤ ꯄꯥꯈꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯥ ꯇꯧꯈꯤꯗ꯭ꯔꯥ? ꯃꯇꯨꯡꯗ ꯅꯪ ꯇꯧꯈꯤꯗ꯭ꯔꯥꯌꯣ? ꯑꯩꯅ ꯁꯨꯝ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪ ꯅꯋꯥꯡꯉꯤꯅꯦ ꯍꯥ ꯇꯧꯈꯤꯗ꯭ꯔꯥ? ꯂꯝꯀꯦꯠ ꯂꯝꯍꯥꯏꯈꯤꯗ꯭ꯔꯥꯌꯣ? ꯑꯗꯨꯛ ꯁꯥꯊꯤꯅ ꯆꯩꯗꯨꯅ ꯀꯟꯗꯨꯅ ꯐꯨꯔꯛꯂꯕꯗꯨꯗꯗꯤ ꯊꯣꯏꯅꯨ ꯆꯩꯅꯥꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯗꯨꯅ ꯀꯞ ꯂꯥꯎꯗꯨꯅ ꯍꯥꯏ ꯃꯣꯏꯗꯥꯗꯣ ꯅꯥꯏꯌꯦ ꯑꯌꯣꯃ ꯐꯨꯔꯛꯀꯅꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯏꯆꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯃꯣꯏꯗꯥꯗꯣ ꯑꯩ ꯅꯥꯏ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯒꯤ ꯅꯥꯕ? ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ ꯈꯨꯝ ꯅꯠꯆꯤꯟꯗ ꯈꯨꯝꯃꯣ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯦ? ꯇꯧꯔꯔꯣꯏ ꯚꯩꯌꯥ ꯁꯤꯔꯦ ꯇꯧꯔꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩ ꯅꯥꯕꯅ ꯁꯤꯔꯦ ꯀꯅꯥꯅꯣ ꯑꯩ ꯁꯤꯔꯦ ꯅꯥꯏ ꯍꯥꯏꯕ ꯅꯥꯕꯅ ꯁꯤꯔꯦꯕ꯫ ꯃꯇꯩꯃꯒ ꯃꯃꯥꯒꯅ ꯈꯥꯝꯗꯣꯛꯄ ꯌꯥꯗꯕ ꯃꯈꯩ ꯊꯣꯏꯅꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯊꯣꯏꯅꯨꯅ ꯂꯝ ꯍꯦꯟꯕ ꯈꯨꯗꯤꯡ ꯆꯩ ꯊꯥꯗꯨꯅ ꯐꯨꯆꯩ ꯇꯧꯕꯗꯒꯤ ꯊꯣꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯁꯤꯕꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯦꯝꯗꯣꯛꯂꯝꯃꯤ꯫ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯂꯝꯕꯗꯨꯁꯨ ꯆꯠꯈꯤꯔꯝꯗꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯆꯦ ꯂꯩꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯔꯝꯃꯤ꯫